इंडिया की हिस्ट्री दा अचौ अचौबा साथीरबा दाकू कया अमगी वारी लेख्रे अदुबु साउथ इंडिया की जंगल दा दाकू अमखक लेरमी दाकू असिना तमिलनाडु अमदी कर्नाटका अनिबु सही कुन हेना खम थेंगना ओटखिबनी दाकू असिना साथीबगी चांग असि तमिलनाडु अमदी कर्नाटका अनिगी गवर्नमेंट ना पुनसिल फावदा महाक फाव ngमखिदे सही तरा खक्तमक ngairingay matamdagi hona crime tawrakhiba daku asi miyoi kharana di mahakpu Robin Hood ni hainei aduga miyoi kharana di mahakpu demon hairaga khangnei mahaki crime history asida punna miyoi 184 hat khi hairi masida ayamba miyoi sing asidi forest guard amadi policeman ngaktani masida sunatana mahakna samu lising ani hena tamthina hatlaba matungda samugi masi sing asibu karbar tawbadagi hendoktuna chandalwood sing asigi karbar fawba tawduna mahaki geng asibu chawthokkhibani matam adugi afaw miyoi kaya ama farga demand tawba aduga daku asina पुलिस की मंगक फाव ककलगा बॉल काउदुना सानखी हाइब फाव याउनरिबनी महाकी सही कुनगी क्राइम हिस्ट्री असिदा गवर्नमेंट ना लुपा करोड़ चनी हेना थाददुना महाकपु फानब होनखी अदुबु फाबदि ngमखिदे मरुप मयाम ngasiगी वीडियो असिदी साउथ इंडिया की वीरप्पन हाइरिबा क्रिमिनल दाकू असि मतौ करमना हौरखिबनो अमदी महाकपु मतौ करमना पुलिस सिंगना हाटखिबनो हाइबगी मरमदा सेमजबा वीडियो अमखनी वीडियो असि व्यूअर्स सिंगना येंगबदा यामना इंटरेस्टिंग ओइगनी खंजै मरुप मयामबु DAshil 2.0 की अनोबा वीडियो असिदा तरामना उक्सरी वीरप्पन हाइरिबा दाकू असि 18 जनवरी 1952 नुमित असिदा कर्नाटका की गोपीनाथम हाइरिबा मफम असिदा तमिल फैमिली अमदा पोखी मखोई फैमिली असि याव सेनबा सन सेनबगी थबक तौरगा हिंगबा फैमिली नि मरम असिना वीरप्पन पिकलिंगाइदगी हौना जंगलदा चथोक चसिन अदुमक तौरमी महाकी मखुरा सलबाई गंदर हाइरिबा मिसक असिसु ताकू तरंग तौबा चंदलवुड करबार तौबा मिसक अमनी वीरप्पन सु मखुरागी मतुंग इनदुना पिकलिंगाइदगी हौना साहिंग तंबा हाट पतुपा असि अदुमक उदुना लाक्लम मखुरागी बतुंग इनबा असिना महाकसु मी खंगनबा लोइना तिनबा हौरखलमी पिकलिंगै मतमदगी हौना वीरप्पन नोंमै काप तमखी मतम असिददी साउथ इंडिया ददी जंगलदा सामु हाटलगा पैसा तानबगी थबग असि अदुकी मतिक फेमस ओइरमी मरम असिना वीरप्पनसु पिकलिंगैदगी हौना सामु हाटलगा सामु मसी योलगा पैसा तानबा हौरखलमी मसिदगी सामु हाटपदगी हेंदोक्तुना महाकना चही 13 सुरक्पा मतमददी फॉरेस्ट गार्ड अमबु नोंमैना कापतुना मी फाव हाटपा हौरक्लमी अहानबददी महाक मखुरा सलबाई गंदरगी मखादा थबक तौरमबनी अदुबु अहेनबा मिंचत पांबदगी हंटर ग्रुप अमदा यावरगा सा उचेक हाटपगी थबक असि मखा ताना लेप्तना चथरमी मरम असिदगी फॉरेस्ट डिपार्टमेंट असिदा महाकी ममिंग असि रेकॉर्ड चाउना लेबा हौरक्लमी हानना जंगल असिदा स्मगलर तौरंबा मियोइसिंग असिदगी वीरप्पन हेनगतखिबा असिदगी महाकपु लंबी असिदगी तानथोखिनबा होनरमी वीरप्पनना महाकी बिजनेस डील तौबा खुदिंगी पुलिस ता पाउ पिरमी मसिना डील फाइनल तौद्रिङैदा पुलिस लाकपदगी जंगलदा लोट लोटुना लेरमी वीरप्पनगी कॉम्पिटिटर सिंग असिना वीरप्पनगी इंफॉर्मेशन पुंबा पुलिस ता पिथोकपनी मरम असिदगी वीरप्पनना साउदुना पुलिस ता पाउ पिरंबा मियोइ खुदिंगमक थीदुना तमथीना हाटपा हौरखी अदुगा महाकी लंबीदा येलकपा फॉरेस्ट गार्ड फावबा हाटलमी मसिदगी महाकी ममिंग असि जंगलदगी हेंदोक्तुना मनाक नकपा खुंगंगदा फावबा सिनबा थुंगना ताबा हौनरखी महाकना जंगल सिंग असिगी निंगथौ ओइनबा हानदगी लेरमलबा स्मगलर सिंग असिबु मथंग तुमनमक हातोकपसु हौखी मतौ असुमना कर्नाटका अमदी तमिलनाडुगी जंगल सिंग असि महाकी कंट्रोल दा लेरमी मतम मदुदा महाकी गेंग असिदा मियोइ चाममुक यारमी मखोई सिंग असि इसिंग लेबा जंगलगी मफम सिंगदा नुमित कयानी लोतुना लेरगा सामुना इसिंग थकपा लाकपा ngairami aduga ising thakpa lakpa samu sing adubu वीरप्पनना मकोकता नोंमैना कापतुना हातोई अदुगा महाकी असिगुम थबक सिंगदा येलकपा खुदिंगमकसु लोइनमक हातोई मसिदा पुलिस ऑफिसर फॉरेस्ट ऑफिसर अमदी इन्फॉर्मर सिंगसु यावरिबनी महाकी क्राइम हिस्ट्री असिदा चौराकना सामु लिसिंग अनि हेन हातोकलगा सामु मसी सिंग अदु योलगा अचौबा सेनफम कया अमा पाइखी जंगलदा सामु मसिंग हंथरपा असिना फॉरेस्ट डिपार्टमेंट अमदी गवर्नमेंट दा अचौबा प्रॉब्लम अमा ओइरमी मसिदगी कर्नाटका अमदी तमिलनाडु गवर्नमेंट अनि न पुलगा फॉरेस्ट ऑफिसर सिंगी मसिंग हेनगतना थमलमी अदुगा इंडियन वाइल्ड लाइफ प्रोटेक्शन एक्ट 1972 असिगी मखादा वाइल्ड लाइफ सिंग
asibu ningthina protect taunaba honarami government gi anoba khongthang asina maram oiraga Veerappan gi karbar asi makha tana chathaba yaramkhide maram asidagi samu hatpagi thabak asi thadoklaga Sandalwood ki karbar asi oina chatharami mahaki crime history asida chaurakna 10,000 tons Sandalwood asi kakthatlaga ion khi hairi matam aduda masigi value asi 2 billion rupees ki changni jungle dagi Sandalwood kakthatpa amadi yonba haibasi illegal ni crime ni adubu masi fana oidunasu Veerappan nadi Sandalwood ching asi yanthatlaga karbar torami Sahi kaya ama Karnataka amadi Tamil Nadu government na Veerappan bu fanaba honarabasu fabadi sungam ngamkhide Veerappan bu fagani haiduna chatkiba forest officer fawba Veerappan gi makhutta oina sikhiba kaya amani IFS officer P Srinivas asi Karnataka government na 1983 da Deputy Conservator of Forest ta promote tawkhiba misangni P Srinivas asibu Veerappan bu fanaba mission asi command tawhulami mission asi sahi ahum chatharaba matungda 1986 da finally Veerappan bu faba ngamkhi aduga mahakpu forest rest house amada interrogation taunabagi damakta puraklami rest house asida numit kayani ama thamlaga interrogation torami interrogation asidagi fanglakpa information sing asidagi police singna Karnataka Tamil Nadu amadi Kerala gi mafam kayadagi Veerappan gi Sandalwood kaya ama recover tokhi adubu nongmadi P Srinivas atopa thabak amagi chathokhiba timing asida tanjai yengaga Veerappan rest house asidagi nanthoktu chenkhi police dagi hek nanthokhibaga 1987 gi matam asida Veerappan hena sathiba misak ama oikhiduna makha tana forest officer Chidambaram asibu kidnap tawraga yamna tamthina hatkhi nakal amarom dasu Srinivasna Veerappan bu amukhana fanaba kanna honarami handakti Srinivasna Veerappan gi khungang Gopinatham asida focus torami hanadagi su hongna khungang asida police kaya amana Veerappan gi likhun linaba honabada khunja singbu phuba cheba kaya ama tawkhrabani masida khunja fawba siba yawkhrabani adubu Srinivas nadi masidagi top mawong amada plan silami khunja sing asibu phuba cheibagi mahuta makhoiga totna tinaduna leiraga makhoigi mateng pangduna khunja singi thamoida mahaki mafam ama kannaba honarami khungang asida lambi sembiba mandir sabiba khungang asida thangnanaba ising fanghanba amadi lairba imung kaya amagi yum fawba sabikhi thabak sing asigi damakta government funding dagi paisa su sizinakhi aduga mahak masagi salary dagi fawba sizinakhi aduga matam asida mahakna miyoi kaya amasu thabak hapikhi masigi manungda Veerappan gi manaunupi mari su yaurami mataw asumna Srinivas ta khungang asigi miyoi singna achoba thajaba ama thamlaklami khungang asigi miyoi kaya amana Srinivas ta Veerappan gi aronba paw piba hawraklami mataw asumna Srinivas na Veerappan bu fanaba planning makha chathaki adubu nongmadi informer sing asiga Srinivas ka police gari amada punna chatminakhiba asi Veerappan gi miyoi singna uhobadagi paw asi Veerappan na hek tabaga informer sing asibu sanga dona minung silaitana hatoklami aduga informer sing asigi makok kakthatlaga khungang asi sinba thungna puduna chatlami masina khunja singda Veerappan bu kiba henakhi aduga Srinivas ta Veerappan gi pawsu piba leplami crime tawna 1990 da Veerappan Lakshmi ka wanupi amaga luhongki masiga ikan kanadana February 1990 da police singna Veerappan gi Sandalwood dealing tawbagi achoba information ama fanglami deal tawriba location asi hek khangbaga police singna maikai mari sinma thungna question ki adubu Veerappan mathwai hingaurabadi haiduna Sandalwood ching asi hundoklamaga nanthoktu na chenki masida 1.5 crore muki chang oigadaba Sandalwood asi police singna fagatpa ngamki timing asida Veerappan gi manaunupi mari suicide tawkhibagi paw tarami P Srinivasna mari thabak tahonkiba adudagi makhoi ani mari leinei haiduna wawa launakhibani maram asina Veerappan gi manaunupi sikhiba asi Srinivasna ni haina Veerappan na saurami mahakpu Srinivasna faruba mahaki dilbu mang takhankiba amadi manaunupi sikhiba asidagi Srinivas mai hauna sauduna laman khumnaba tanja yengduna lerami adubu matam kharagi matungda P Srinivas STF tagi thabak potharami masina mahaki security su hantharami masigi khudongchaba asi lauraga Veerappan na mahaki manaunupa Arjunan thaduna Srinivas pu surrender taunaba jungle asida mathanta lau haina paw pirami Srinivas Veerappan gi langda thurami mahak
Veerappan unanaba jungle mathanda laklami. Masida Veerappanna Srinivaspu tamthina otlaba matungda hatoklaga mahaki makok asi kakthatlaga football oina sanaki hairi. Masigi mihat asina Veerappan hanadagi hena wanted lauba henki. Veerappan mathantana state anigi police sing asibu mathak makha yawna otlami. State amagi police na tanarakpada atopa state amagi jungle da chenchinduna lotlami. Masina police sing na Veerappan bu faba ngamkhide. Maram asidagi Karnataka amadi Tamil Nadu government ani na punchilaga Special Task Force STF ama 1992 da semlami. Mission asigi responsibility asi Joint Chief Walter Debaram da sinarami. February 1992 da Special Task Force asina Veerappan gi miyoi singa khut thoknaba matamda Veerappan gi right hand oidiba Gurunathan asi sikhi. Operation asi SI Shakil Ahmedna luchingduna mai pakhibani. Adoba Veerappan su tuminna leirumkhide. Tha ahungi matungda Veerappanna Rampura Police Station asida leiramba police kaya hatoklaga khulai kaya lut torba matung police station asibu tumna mai thadokhi. Masigi matungda Veerappanna fake ivory deal haibadi tausinnaba aranba deal amagi information sandoklami. 14 August 1999 da SP Hari Krishna amadi SI Shakil Ahmed makhoigi team ga loinana deal asibu thugaiduna Veerappan bu fanaba jungle da laklami. Adubu hanadagi plan tawduna leiraba Veerappan amadi mahaki gang asina attack torokpadagi SP Hari Krishna amadi SI Shakil Ahmed ka loinana police personnel manga sikhi. Masigi matungda Veerappanna IPS officer Gopal Krishnan bu target torami. Aduga 1993 da masagi poster thetokuna mahakpu fajo haiduna challenge torami. Pawasi state animak sinba thungna yorami. Masidagi IPS Gopal Krishnan na Veerappan bu fanaba jungle da laklami. Masida 15 informers forest guard ani amadi policemen manga ga loinana bus da laklami. Adubu Veerappan na makhoibu senaduna lakpanina makhoina lakadaba lambi asida landmine hana mangjona fumduna thamlami. Bus asina Palar Bridge hek yobaga bus asi pokhairami. Bus asida tongkiba makhoi kungani thoi loinamak sikhi. Adubu Gopal Krishnan atopa gari amada tonghobadagi hingokhi. Thongdok asigi matungdagi STF ki mission asi hena serious oisilaktuna Veerappan gi khungang asida thiba humbagi thabak kaya ama chatharami. May 1993 da Veerappan gi nupi Lakshmi asibu police na interrogation taunaba kidamakta fakhi. Adubu matam kharagi matungdadi amuk thadokhi. Tamil Nadu government na mission asida STF ki mateng pangnaba kidamakta BSF ki mateng lorami. July 1993 da BSF singna forest area sing asibu operation tawba matamda Veerappan gi miyoi taraga mapan fagatpa ngamkhi. Tha amagi matung August 1993 da BSF kanguga Veerappan gi gang singa nongmai kapnabada Veerappan gi miyoi taraga nipan aduga BSF ki miyoi ahum sikhi. Matawasumna sahi kaya police singna Veerappan bu attack toba aduga Veerappan na lona police singda amuk attack toba asi chathaduna laklami. Police singna fanakan honaduna su Veerappan bu fabadi ngamkhide. 13 July 1997 da Veerappan na Bure forest da forest officer tara kidnap tawkhi. Aduga government ka negotiation tawduna officer sing asibu thadokhanki. Aduga matam kharagi matung 8 October 1997 numit asida Veerappan gi gang singna wildlife filmmaker Krupakar amadi senani anibu farami. Ahanbadadi Veerappanna makhoyani asi police ki informer oramgani haina numit tarani fajinduna thamki. Adubu kona thangda asengba khanglakpadagi makhoyani bu amuk thadokpikhi. Makhoyani na kona thangda phongdorapagi matung inna Veerappan jungle da kuina sangna leirakpa asina eni sa uchek ama hekta makhoigi makhol sound tabada karamba sa uchek no khangba ngami hairi. Aduga eni sa uchek ama hektagi makhon sabasu ngami hairi. Aduga matam gi matung inna mahakna crime tawkhibagi video audio kaya ama record tawsinduna mafam khuding da thadoi. Masina mahakpu kinaba kijaba henabani. Masigi matungda su mahakna miyoi kaya ama kidnap tawraga sarkar da demand tawba leplamkhide. 25 August 2002 numit asida Veerappanna Karnataka gi former minister H Nagapabu mahaki khungang kam gere dagi fakhi. Nagapa asibu rescue tawnaba state ani gi force singna punchillaga yamna kanna hotnarami. Handakti Veerappan ga negotiation tawdana Nagapabu rescue tawnaba action tawrami. Police amadi government gi asigumba thawong asida Veerappan gi demand sing asi phanglaroi khanglakpadagi Veerappanna sauduna Nagapabu hatoklaga jungle da langthoklami. Masina
South India dadi achouba irang ama thokhanki masigi matungda Karnataka government na Veerappan bu hingna natragana sina faba ngamba mida lupa crore 5 pigani haiduna lauthokhi masigi matung 2003 dagina 2004 fabagi manung asida Tamil Nadu gi Chief Minister Jayalalitha IPS ke Vijay Kumar da STF asibu lead taunaba responsibility pirami IPS Vijay Kumar yamna experience lerba misak amani maha Karnataka Tamil Nadu amadi Kerala gi forest sing asigi maramda knowledge yamna leiba misak amasuni masiga loinana IPS NK Senthamarai Kananbuna STF ki second command oina responsibility pirami tha tara chupna STF asina information kaya khomkatlaba thijalaba matungda handaki chance asidi soidanaba Veerappan gi video sing asibu yamna kupna yingsilami police team sing asina Veerappan gi video sing asidagi any link leiba sing yamna kupna thijalami aduga video sing asidagi clue amakak khangba ngamki Veerappan gi video amada mahakna lairik ama pana bohonaba matamda mamit sokpagi lairik mayak ningthina uba ngamdabagi awaba ama uba fangki IPS Vijay Kumar na informer singdagi pawasi verify toba matamdasu Veerappan asi mamit udabagi laina nare haibasi confirm oirami aduga mahak laina asibu athubida treatment taunabasu hotnari matam kuina sangna police singa muknaraga lakpa asina Veerappan gi gang asisu missing yamna hanthakre masina Veerappan gi business asisu tapna hantharaklami maram asina Veerappan tanja yenglaga atopa mafam amada shift tawkhinaba plan su sili adubu Veerappan gi gang dagi miyoi ani police ki informer oiba horaklami informer amana jungle da Veerappan ga punna leiminei aduga informer amana Veerappan gi outside business asibu senaduna leiba misakni police ka hek pun khibadagi Veerappan gi information pumba police singda leptana pirami Veerappan jungle dagi thoklaklaga 18 October asida Salem gi hospital amada mamit treatment taunaba plan leire haibasi informer ani asina police ta paw piraklami Veerappan mahakna jungle dagi tholakpa asida khulai paiba miyoi kharaga punna lakadori maram asina makhoi mi yamna chanba gari ama darkar oirami police singi oina di chance asi golden chance ni maramdi Veerappan bu jungle manung dagi faba haibasidi oithoktabani maram asina Veerappan na jungle dagi thoklakpa numit asibu mahaki aroiba numit oinaba STF na yamna ningthina plan silami Veerappan bu jungle dagi hospital fauba ambulance ta puraknaba informer ani asida sinarami ambulance ta purakpa asina Veerappan su police singi plan asida chingnadanabani masigi operation asibu operation Coccon haina kauki aduga ambulance asibu su STF ki undercover agent anina thorakadori Veerappan masak khangdanaba mahaki makoi pumba kakthalaga lakadori 18 October 2004 numit asigi numidangi matamda Veerappan mahaki gang member ahumga loinana hospital tamna ambulance tongduna laklami aduga lambida su STF commandos singna khulai matik chana pairaduna Veerappan bu lakpa ngairami ambulance asina police singna leiriba mafam adu yoksilapaga siren asi khonglami aduga ambulance asigi fog light asisu on torami masi STF ki secret code ni masina takpadi gari manungda Veerappan nataba atopa miyoi khara khulaiga konana yauri haibani ambulance asina STF na leiriba jaga asi hek yobaga truck ani thoraklaga ambulance asigi lambi thingjilami aduga ambulance asigi driver asina brake khangfa farami masina tungda tonglakliba Veerappan amadi mahaki geng asibu balance toba ngamdana tusinanabani tanja asida ambulance asibu thorakliba STF ki commandos ani asi ambulance tagi chongthaduna chenkhi masigi matungda STF na Veerappan bu surrender tawjanaba announcement torami masidagi Veerappan police ta surrender tawbagi sarukpudi sikhibana fai khanduna police singda nomai kapsilaklami police singi maikai dagisu 20 minutes hena maikai khudingmaktagi nomai maru round 338 hena kapsilakhi masida Veerappan amadi mahaki gang member ahumak sikhi Veerappan sikhibagi pawasina mafam khudingda harau nungaiba phongdoknakhi mamangda Veerappan bu fanaba police singna honakhibada ngamkhidaba sing adusu police department asida corrupted officer kaya ama yawbadagi police singi pawasi hanna Veerappan da piba oiramkhi Veerappan bu fanaba honabada Karnataka amadi Tamil Nadu government anina sahi kunna sida lupa crore chani hena thadaki hairi Veerappan gi encounter asigi maramda media da theory kaya ama thoklaklami miyoi kharagi matunginadi Veerappan asi police singna numit humni chupna torture tawraba matungda hatkibani hairi aduga miyoi khara manadi Veerappan surrender tawba pamkhibani adubu police singna chance phanglingai da hatokhibani su hainari karigumba Veerappan hingduna leirabadi achawa sang mantri mandol kaya amasu chenarakagani khanbadagini
Marup mayam ngasigidi video asi matang asida loisilage mayamgidmakta anova video ama amuk puduna laksage